ngasi numida wena phonghiba tuan tuan ba manipuri si phongsingdigi amasung thokiba thawdo wathoksingdigi maru oiba I pausing khongacharaga manipur top channel gi maikeidigi mayam da share tawzi harmada lebak si covid-19 update yauna mayam da lebak ki maru oiba paw mani kitang hapsaramgi Himanta Biswa Sharma Assam gi minister oiragani Assam na handak tangka ahum thokna Bidhan Sabha Mikal pangthokra patungda BJP na absolute majority oiduna sarkar semnabagi thorang paikhatuna nauna khalaba BJP gi legislature group ki meeting ngasi Guwahati da pangthoktuna Himanta Biswa Sharma bo anawas minister oinabagi amatta oina yanakre amasum BJP National Party gi delegate sing yauna pangthokiba legislature group ki meeting aduda Himanta Biswa Sharma gi mingbu legislature singna amatta oina propose tawduna yena balaitana khankibani Makpu legislature group ki lusing bakhalaba matungda makpu Raijapal unaduna sakar semnabagi bartuan tawina bakhan khre mak thenglabada hayeng phawbagi manungda anawus minister oina wasak lawraba yai haina thajanri handaki state mari amari union territory amada pangthokiba mikhalda Assam amadi Pundisari da BJP ne absolute majority oiduna Pundisari da en Ram Sabha minister wasakraba matungda Assam de Himanta Biswa anawus minister oinaba wasakadawri Atai state ahum haibadi Kerala dana LDF na Tamil Nadu dana DMK na Nungsub Bengal dana TMC gi Mamta Banerjee na minister oina wasak lawkrabani aduga lebak sigoiba covid-19 update na nongmada positive lak mariga point ahum thengnare miyoi lising mariga maudragani thoi laikhidre laiba asida covid-19 na nabagi masing nongma kangdana hengalakpaga loinana hokiba pung kun marida miyoi lak mariga point ahum positive oiba thengnabaga loinana hairiba matam asida miyoi lising mariga maudragani thoi laikhidre hauzik laiba asida covid-19 gi apunba case crore aniga lak kungani thoiga lising maudraga taruka samriga taraga marini laikhidabana lak aniga lising ni phuguni thoiga sahumga humphugani thoini amasum nabadigi pharakpana crore amaga lak marfuga humdoiga lising taraga tarekka samriga marini active case na 37.36 lakhs ni hauzik phawbada leba asida covid vaccine dose taraga taruka point maudraga mari kapthokre haina si agency gi paunu su makhatana phongdorali amasum yam makha sathajarak poina angak pathagok sini ma manipura thoklibisi mayam da mathang sina share tawjaraki mayam lefukta minisi yamna ngakningai oiriba pawmana ticket mamal yamalli hairuba Phurakle lelong haurebi makha lekai digi yumkhaibam Ziaulak sai kuntra apokpa Haji Ziauddina CIC Lilong da ana layengi damak ticket mamal lupa kuntra ni hairakpada mamal yamalli haina yetna rubada Phurakle ma ki meet ko khong khut sokpadagi Nur Hospital Lilong da laikanari soklaba Zia Ulha ki yumda pangthokpa pawgi mifam da mahakna phongdokhibada ngara nungthul pung ama makhairom tabada ma ki piklaba masa phugri thungbagi yengnaba ma ki nupiga loinana CIC Lilong da satkhi OPD gi ticket lawba matamna ticket ki mama lupa kuntra ne herakpadagi atopada lupa tara khakta lawi karigi kuntra lawribano hairakpada committee gi miyoi singa wari sanabiyu hairakpadagi committee gi miyoi ni haiba veterinary department na thabak tawba lilong makha lekai digi Zamir Sayang kauba asiga wari sanabada phuba horakhibani hainisu paw sina makhatana phongdorakli amasum atopa paw manamo Osekot Nungsub Zilla Parishad member gi bank account thingjinba maram sadi Estiken RDN PR Minister na taraga mari Oseko Nungsub Zilla Parishad ki member Seram Niken gi West Compound gi Senpham Vendor Bank asi thingjinbagi thawang Panchayat Raj Institution mingsa thinaba amadi media da lana miyam da uhanbire haina Estiken na press ta tholakpa sirol na hairi sirol sin makha taraduna Zilla Parishad member ama oina Waste component bu material component onthokpagi 60 masi kanagum amatana ngamde Zilla Parishad asina kwaliba Imphal East gi DCCD block oina pithoktana lairiba material component asigi pigadaba West Seram Niken gi vendor bank asida panduna thingjinduna lairibasi PRI gi member singbu thawoidabani haina lawgani atai kendra gi CD block singa yengnabada Zilla Parishad asina kwaliba GP singda awaba mapiribasi thongju kendra da mathangi lagliba Manipur Bidhan Sabha mikhalda mirep una songthoklibasi yenglaga tawbagi mong mali hainasu pawsna su makhatana phungdorakli yamna ngakningai oiriba paw manamo positive oibasing isolation center phawbo khongna sathanduna lairi ok joint non government
voluntary organization Kaksingi secretary publicity Roman gi sirol COVID-19 second wave ki akan basaitheng maraksida Kaksing Makairom da test over the positive oiraba patient sing makata na treatment gi dama community home isolation center da lainabagi Kaksing district ki oina laidiba testing center dagi community isolation center phawba khongna salanduna laidi haidi Serol sida makha taraduna Kaksing district hospital lairabasu driver laitabaga loinana hanakta Manipur lengaki khutang na pikibu ambulance adu tanga thanga taadun laibigi mathakta patient singdadi kham thengna awaba mayuk na hanbatana tana praja singi asuki matik mi pai hale district hospital Kaksing urban primary health center Kaksing amadi atai hospital singna vaccine kapa lepriba athuba matamda hobiyu mi samadagi hena kaphandana miyamda langtak nahanba tawbidana vaccine marang kaina phanganduna masing yamna kapthoknaba thorong lakhot piu hainisu sirol sina makhata na palli amasu makasa thajarak poina to pamaruiba paukhra namo Dr. Nagin Pauge Sibhaksang Memar fungadabani coordinating body yamna thamoi sokngoiba nungaitaba thawdo amara thasigi anida New Delhi da COVID-19 maram oiduna Dr. Nagin Pau kibgyana masu maki imungi members sing yauna laikhidre amasum adubu maki poknapam lamda Myanmar gi sin state horakpham oibana asiba haksang maki horakpham da aroiba mathau mangam pangthokpham thoi haina coordinating body khurai gi assistant coordinator moirangthem loya lakpa maitai gi sirol da hairi sirol asina makha taraduna laikhidraba Dr. Nagin Pau asi Myanmar gi sin state Myanmar gi citizenship ama oina pokhi tung the India gi citizenship oina lairaktuna mapa lebak the Indian sub passport pairaga mahai gi degree phanglakhibani maramudur ma ki haksang Myanmar gi sin state pugodabani habu wafam sirol sita pali Manipur khundari naga koki singa si Manipur gi itihas the British ki East India Company gi mamang na thengnadi adoba English mo chani pan marfuga mathoi gi Manipur mikok thibada naga amasung koki singa si hill tribe oina khankhibada atopa Nandes group da Kasanaga Mapan gi mioi sing haina list khangnakhi habu wafam sirol sida panbaga loinana doctor gi asi bhaksang Myanmar fungadabani haina supalli makasa tharak poina to papaw amnam Jariba Municipal Council na ahan ba town oire Jariba Municipal Council JMC na Manipura Swas Bharat Mission gi makada ahan boina open defecation plus phangba town oire haidiba survey asi matam gi oina Ministry of Housing and Urban Affairs Government of India gi makhara pangthokpani open defecation plus 2021 phangbugi matangda ngasi JMC gi executive officer Moirangthem Surjit Singha ga Kangleipaki Mairagi Paumiga ngasi akhanana unaba mada sanitary workers singna lawriba thaudang singbu mahakna thagatpa amadi nungaiba phongdokhi matung tarakpa matamdasu JMC gi thaumi khudingmangna puksel singna amadi kathokpana mang thaduna thabak tawbinaba apel tokhi mahakna hai Jiribam district asi apikpa district ama oijarabasu India gi atai district singi sangdamnabada saruk yaba ngamkhiba si chakthoksa ningaini district asi da laidiba mioi sing Swas Bharat Mission gi makhara pangthokpa thabak thoram sing mai pakna pangthokpa ngamkhiba sima thagat ningaini hainu spaw sina pali losilak poina to papaw manamo COVID laisat gi ngakthoknaba ayus ki hidak makhal ani phuthokre COVID-19 laisat asidagi ngakthoknaba mana masingdagi siemba ayus ki hidak makhal ani puthokle haina ayus ministry na laiwa miyamna lauthoktuna khangalakli hidak asi COVID-19 na maram oiduna hospital singda lairiba miyoi singda park sana phangalagani so hairi ayus ministry dagi phangba pawgi matung inadi mana masingdagi siemba ayus ki hidak makhal ani asigi maming ayus 64 amadi kabasura kudinir kawi hidak asi rabas multi-center clinical tawrabagi matungna kanaba ningthina phangba ngamre hidak makhal ani isi Central Council for Research in Ayurvedic Science CCRAS na puthokpani hidak asi sijinabana COVID laisatagi ngakthokpa ngamadana tana kangna sandokpa malaria laina su ngakthokpa ngami hidak asi leba asigi tuan hospital singda COVID laisatna maram oiduna layeng liba anaba singda phangalagani so hairi hidak asigi matangda Union Minister Kiren Rijijuna campaign ama hokdoktuna hidak asi miyamna paksina sijinanabasu khankhre haina pausina makhatana phongdorakli losilak poina to report amana mayam Mount Kabru Range nagi jaga singsi Reserve Forest area ni haina laukthokre haina report amana su makhatana phongdorakli adu mayam hojikoi nati paus matang asa luisinjarage adu pathok sagibra soikiba lan kiba kya yars mayam nangak pigani
ꯑꯗꯣ ꯑꯅꯧꯕ ꯏ ꯄꯥꯎ ꯂꯩꯕꯒ ꯃꯌꯥꯝꯅ ꯁꯨꯗꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯗꯨ ꯐꯣꯡꯉꯩ ꯃꯤꯅ ꯁꯦꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ